ꯃꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯌꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯌꯥꯝ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯂꯩꯖꯔꯦ ꯉꯥ ꯃꯆꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯃꯌꯥꯝ ꯑꯗꯨꯒ ꯉꯥ ꯃꯆꯥ ꯉꯥꯅꯝ ꯑꯃꯒ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯆꯤꯗ ꯇꯤꯜꯍꯧ ꯇꯣꯅꯤꯡꯈꯣꯛ ꯑꯗꯨ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗꯅꯤ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯤꯅ ꯉꯁꯥꯏꯒꯤ ꯉꯝꯍꯥꯏꯗꯨꯅꯤ ꯑꯗꯨ ꯌꯥꯏꯉꯪ ꯃꯅꯥ ꯁꯣꯏꯖꯜꯂꯦ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯈꯔ ꯇꯤꯜꯍꯧꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯅꯤ ꯑꯗꯣ ꯌꯥꯏꯉꯪ ꯃꯅꯥꯁꯤꯒ ꯖꯣꯝꯃꯒ ꯇꯧꯔꯒ ꯉꯁꯥꯏ ꯎꯍꯟꯒꯗꯕꯗꯣ ꯈꯨꯠ ꯅꯥꯝꯃꯅ ꯃꯣꯕꯥꯏꯜ ꯄꯥꯏꯕꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯁꯤꯁꯦ ꯌꯣꯝꯁꯜꯂꯒ ꯑꯗꯨ ꯉꯥꯅꯝ ꯇꯧꯔꯅꯤ ꯃꯌꯥꯝ ꯑꯗ ꯍꯧꯖꯤꯛ ꯇꯧꯔꯒꯦ ꯏꯟꯁꯥꯡꯗꯤ ꯃꯨꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯉꯥꯇꯣꯞꯁꯦ ꯑꯣꯏꯔꯕ ꯌꯦꯡꯁꯤꯀꯣ ꯑꯩ ꯉꯥꯇꯣꯞꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯍꯥꯎꯔꯦꯅꯦ ꯋꯥꯎ ꯃꯅꯝ ꯋꯥ ꯋꯥ ꯂꯥꯎꯔꯦ ꯌꯥꯏꯉꯪ ꯃꯅꯥꯅꯤꯅ ꯖꯩꯅꯥꯅꯤꯅ ꯃꯌꯥꯝ ꯑꯁ ꯐꯖꯔꯦꯍꯦ ꯃꯌꯥꯝ ꯋꯥꯎ ꯐꯖꯅ ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯍꯣꯔꯦꯟ ꯁꯤ ꯍꯥꯞꯄꯒ ꯆꯥꯔꯁꯤ ꯃꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ ꯐꯖꯅ ꯍꯣꯔꯦꯟ ꯆꯥꯔꯝꯗꯥꯏ ꯂꯧꯊꯣꯛꯑꯒꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤ ꯉꯥꯇꯣꯞꯁꯦ ꯋꯥꯎ ꯇꯥꯔꯦ ꯃꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯌꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯃꯨꯛꯕꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯌꯥꯝ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡꯅꯤ ꯃꯌꯥꯝꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯂꯩꯖꯔꯦ ꯉꯥ ꯃꯆꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯑꯃ ꯑꯗꯨꯒ ꯄꯥꯟ ꯏꯔꯣꯝꯕ ꯑꯃ ꯃꯌꯥꯝ ꯑꯗꯨꯒ ꯉꯥ ꯃꯆꯥ ꯉꯥꯅꯝ ꯑꯃꯒ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯆꯤꯗ ꯇꯤꯜꯍꯧ ꯇꯣꯅꯤꯡꯈꯣꯛ ꯑꯗꯨ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗꯅꯤ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯃꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯌꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯁꯤꯝꯄꯜ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯃꯊꯦꯜꯗꯤ ꯉꯥ ꯃꯆꯥꯒ ꯄꯥꯟꯒ ꯊꯣꯡꯕ ꯄꯥꯟ ꯏꯔꯣꯝꯕ ꯑꯗꯨꯒ ꯉꯥ ꯃꯆꯥ ꯉꯥꯅꯝ ꯑꯃ ꯂꯩꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯣꯟꯅꯕ ꯁꯦꯜ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯟꯅ ꯁꯕ ꯇꯧꯁꯟꯕꯤꯌꯣ ꯍꯥꯟꯅꯗꯒꯤ ꯆꯦꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯧꯅꯕꯤ ꯃꯌꯥꯝ ꯂꯥꯏꯒꯤ ꯁꯦ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯂꯥꯏꯒꯤ ꯀꯠꯆꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯉꯥꯅꯝꯁꯦ ꯍꯥꯎꯒꯅꯤ ꯐꯖꯅ ꯇꯧꯔꯦ ꯃꯅꯥꯁꯦ ꯉꯁꯤꯗꯤ ꯄꯥꯟ ꯏꯔꯣꯝꯕꯅꯤꯅ ꯇꯣꯅꯤꯡꯈꯣꯛꯀ ꯑꯁꯤꯒ ꯊꯤꯠꯇꯔꯒꯦ ꯃꯌꯥꯝ खरा सिलांगे साबनना पानी मसने हाना तौगे कोई पानी रो मसे जाम चा जादे में उपेरा तो बनना पामगा सु जाम चा सुन जादे दीदी मैम सी सारे से हां हां làm lứa chứ hả hảo đi hảo đi bạn mình làm hoa ba lọ làm lấy được tất cả
pan nga macha pan ka thong ja hao pe ha 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 lang đi ngày bắp chai nữa mẹ ngang thịt wow hảo không hả mẹ khua hôm nay đéo wow ta mà thằng đã ngang mặt cha đó thế nào thôi một băng đầu cho tôi đi tổng đi mẹ một băng đầu là các trang chúng ta cho thuốc có được không Ay una bilas ako last tip मैम चावल लोरबनिना मतां असि लोइसिनलागे हानादगी जेंबो इचिनावसिं थागतसरी अैगी चेनेलसिबो अहानबा फंगनबा इचिनावसिं सब्सक्राइब तौसनबिरमो क्वेश्चन अमनमा सपोर्ट तौमिनसि मैम असे हारगा मथांगी भिडियोदा अमुक उनरसि मैम बाय थैंक यू